PR ge action lam khopselambasing takhaikhre Yumbu singda lupa lising amamam fine oina thihankhre Imphal West District lam khopselambasing makha tana takhainanaba mari lenabasingda yathang pikhre hari Miam ge lengak leiringaida toba ngamkhidraba achouba thabak ama PR ge lengak matamasida torokle PR lengaki action da lam khopselambasing takhaikhre Yumbu singdana lupa lising amamam fine thihankhre Imphal West District ki manung sanba kasam patagin tidim lambi gi airport phawba hanmo ina lambi gi nak yeta masagi mafam natabada sajilambasing excavator sajanaduna togaikre Imphal West District Magistrate ki yathang matung ina akanba security gi section thorangaluna na chathariba encroachment eviction asi makhatana uripok maikai singjamai maikai na singbadasu chathanaba district magistrate na mari leinaba singda yathang pikre Ayuk pung tarit adwaidagi hauna lambi gi footpath yauna drain mathakna chingbasingda dukan oina sajanba nungleingoi paisinduna thamba yauna yumgi polamsing thamjilamba kya lauthokpagi thabak district administration gi kangbuna chathaki tha asigi marida Imphal West ki district mayang lambam Rajkumar na order ama thoktuna ngarang nungthel gi pung ahum phawbagi manungda lam khopsinduna sajaliba singi lauthok chanaba amadi pot paisinduna thamlibasing lauthoknaba khangan kebani adubu hairiba wafamsing asi ngaktabana maram oiraga district administration kanguna excavator yauna security gi kangbusing sajanaduna takthokpagi thabak asi chathaki eviction chathaba aduda Imphal West ki DC masamak laktona mari leinaba SDO SDC singju yauna yangsinbagi thabak chathaki henjinna sajalambasing excavator sajanaduna thugaiba horakpadagi masanasu sidokchaba yaukhi adubu masana sidoktana leiribasing adugi mathakta district administration gi maikaidagi lupalising amagi fine su kaktuna pikhalaknaba khanghalamkhi mafam ayamada masagi dukan natragana yum oina leinariba mafamsing adudagi miyamna chanariba footpath romda henjinna sajanduna leiramba amadi jinghana singba kupsilaga dukana singbasing osilamba kyasu thengnaki ngasigi khongthang asi Manipur Public Premises Eviction of Unauthorized Occupants Act 1978 ki action 3 ki makhada chathagibani eviction drive asiga mari leinana Imphal West ki deputy commissioner mayang lambam Rajkumar na hai Imphal West ke tongan ba mafam singda logi wangmada structure kya ama sajanaduna leiriba asi lauthoknaba mangjauna district administration ki maikai de se thoktuna khangan khiba laikre adubu makoina pikhiba matamadu phawbagi manungda lauthoroktabadagi ngasigi khongthang asi laukhalakpani lam khopsinduna sajalambadagi district administration na takthokliba-sing asigi damakta mamal oina lupa lising amamam fine su laukhatkani mari lenabasing na sesing Yumbu oribasing aduda piramle karigumba hairiba fine asisu thiraktaba thoklabadi sapchaba logi oiba tabaksing laukatkani eviction drive asi makhata na tongan ba mafam kyada chathanabagi damakta thorong tori miyamnasu lengakna paikhaliba khongthang asi mapung phana mating pangbiu Chatharagliba thabak-sing asi landam asida leiriba miyamna hena khudong chanabagi damakta ni haina ma na makha takhi